ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥ ꯁꯤ ꯀꯩꯅꯣꯅꯦ ꯁ꯭ꯇꯤꯝ ꯑꯣꯏꯅ ꯇꯧꯔꯦ ꯉꯥꯁꯦ ꯁ꯭ꯇꯤꯝ ꯇꯧꯔꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯀꯥꯡꯍꯧꯅꯦ ꯑꯗꯨꯒ ꯁꯤꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯍꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯁꯤꯀꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯍꯥꯏꯅ ꯕꯥ ꯁꯥꯎꯔꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯨ ꯇꯧꯋꯦ ꯄꯥꯛꯅꯝ ꯌꯥꯎꯕꯁꯦ ꯍꯥꯎꯔꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯦ ꯍꯥꯎꯔꯦ ꯉꯥ ꯐꯔꯦ 마이크로폰 얘기도 하고 야죠. ꯉꯥ ꯁꯧꯒ꯭ꯔꯤ ꯑꯃꯨꯛ ꯍꯥꯎ ꯂꯩꯇ꯭ꯔꯦ ꯁꯧꯒ꯭ꯔꯤꯁꯦ ꯐꯖꯅ ꯍꯥꯎꯔꯦ
ꯁꯨꯃꯥꯏ ꯃꯅꯨꯡꯗ ꯃꯔꯣꯏꯒ ꯍꯥꯞꯄꯁꯨ ꯍꯥꯎ Eat that. mà cô không có luôn sản phẩm hào này khi mà thấy sọc đi nè hào đấy 누가 dùng trái sinh chú thằng cũng lưỡi hào này 나 스팀도 아주 hào đấy 그러면 다시 영상 잘 보시면 되게 다음 비디오 동영상 나시고 바이바이